कुकी मिलिटेंट्सꯤꯡꯅ मीतैगी युमसिंग मई थादुना लम खोपसनखिबगी मथक्ता लौफम कयासु लौ उसिनख्रे कुकी लालौबसिंगना लौ उसिनखिबा लबुकसिंगी मथक्ता अतोप लौ परि लिसिंग अनि हेन्ना लौपुसिंगना लौ उबा ngamloidore मणिपुरदगी सेपरेट एडमिनिस्ट्रेशन पीदुना स्टेट असिदगी तोंगान तारगनी हाइबा हौजिक फावबगी ओइना मंगफाउनद्रिबा मंगलान अमना मांगजिल थादुना मे 3 2023 दगी येलो फुरुप मितैसिंगदा अकनबा लान चथरगलिबा कुकी मिलिटेंट्सिंगना फुरुप असिगी युमकैसिंग पाक्तकनना मई थारगा टेमथोक्तुना संबल खाजिलगा मखोइगी फिराल युंगसिलकपगी मथक्ता लौमी मितै कयागी लौफमसिंग पाक्तकनना लौ उसिनख्रे ngasi फावबगी ओइना कुकी मिलिटेंट्सिंगना अकलरिंग सिंगदुना उसिनख्रबा लौफमसिंग अदुदे बिष्णुपुर डिस्ट्रिक्ट के रेवेन्यू विलेज नंबर 51 ngang amasung village number 91 kwakta koliba duga loktak lift irrigation gi moirang high canal dage nongsuplom thangba sarukta thangjing chingkhong phawbada leiba mitai gi lofam sing makoina lo uba hogjin khibani haide lamhen tuhen ba kuki khulai paiba sing ge anam kan ba thawng asigi matang da trong laubi khulgi khunja mana paumi sing da hai aikhoi isa gi pata leiduna chahi kaya dage isana lo uduna lakleba lofam sing asida hogjik thokliba irang asina asengba lopu mapu sing bu Sangandan thamlaga kuki militantsingna mitaygi lawfamsingda law usinkhibai base laibak thibane makoigi thawong asigi matangda Bishnupurgi deputy commissioner amasung mari leinaba authority da wakat khibadi laikhre maruoina irang asiga mari leinana miyambu ngak senanaba tharakliba security personnel sing asida mafam asida leiriba lamsingi matangda ningthina mari leinaba authority singna takpidabagi mami amasu yamna chawna tare haikhe mapandagi sanglakliba sifai singda sengna mafam asina Bishnupur district ki lamni aduga mafam asina Churachandpur district ki lamni haiduna takpirabade afaba oigani haire asumna ningthina takpiraga makoina ngak sengedaba mafam singda mafam sana lehenduna ngak sel thaurang paikhatpagi tangai fadaba leire haire khunja aduna makhata na hai haujik mapandagi lakpa security personnel singna ngak selivani haiduna tawriba mafam aside moirang hai canal gi sarukta oibana hai canal asigi mathak thangba sarukta leiriba lawpari lising ani henbagi मितैगी लौफमसिंग दे मसिगी लौपु ओइजरिबा खुंजासिंगना चंगदुना लौ उबा ngamloidore फिबम असिदा लैंगाके अंगा मथौसिंगदा तुमिना लैसिनबा चुमदे मखोइना तुमिना लैसिनबना मियामदा मरुओइना लवु सिंगुना मरुओइबा सिनफम ओइजरिबा खुंजासिंगदा दे हेना अवाबा ओहेल्ले हाइखे खुंजासिंगबु ngakpi senbigani haiduna lakliba security personnel sing asisu hai canal gi ariada lehenbagi mahutta thangjing chingkhongda oina thambiyu haike mafam asida leiriba lौफमसिंग ase Imphal Ningthaukhong Naran Saina Thamna Pokpe Tronglaube Moirang Tera Khongsang bida leiba miyoi singge lawpham ngakta nei aduga yamlaba labuk sing asibu khangnari ba lawkon singna ising then be lawkon singdam ba lawkon nauksek pa lawkon laithen lawkol na singba nei haidi ba lawkon sing ase thangjing singkhonggi paringda tari ba chingmi singgi khuloi riba wangthrok molsang laika molsang molfai tampak molngat tharoilok mota wanna chingba khulsing asigasu tainana leiribani haire